mayam pumnamakpu amazing fact Manipur gi maikaidagi taram noksari Huzik aikoigi iramdam Manipur asida chathariba lan asina maram oiraga awa ana tarabasing amasung levak ngaklibasing asigidamak yenglaga channel asigi mamangi video da fun drive am khaktang tawjakibani adubu laibak thiba haikadra matamduda internet su yamna kanna yanadaba Huzik su adum yade adubu matam adudana hena kanna amukasu hena yadaba masina maram oiraga mi ayamana su khangnaramdaba oirambasu yai fun drive aduda supna tangi pukchel chaurba mi kunmathoi khaktana donation tawbiraki Pukchel chauraba mi kunmathoi sing adugi maming amasung makhoi singduna tawbirakpa contribution sing mayamgi mitmangda screen da mungtang thamjake fun drive asida yamna chauba amount collection tawbasu ngamjakhitre adubu piklaba su pikna mayamna tawbirakliba contribution sing asina darkar oiba mafam singdadi khitang doirubasu mating oinagani khanduna channel asigi maikaidagi su angamba khara hapcharaga khungakpa village volunteer singidamakta makhoigi darkar oiba changdaba yadraba potlam khara makhoida khutchinaba ngamjakhre masigidamakta donation tawbirakiba pukchel chauribi singbu channel asigi maikaidagi amukka hana hainingai leitana thagatchaba phongdokchari makha tarakpadasu ekhoi masel amaga ari leita tathok tasin tawnaduna angamba mating pangnaduna lan asi ima lebakna mai paktaba yade Manipur imana yai phare masi haijaraga ngasigidamakta di mayamdagi kainanaba yathang nijari